Loyalam E-PAO tabi bakutima po Hidram Susmitana namitangi pau pizari ahan da maru headline. BJP ki North East Incharge Samit Patra Imphal da thungdare Chuchampur da Kuki ki MLA Singh Jomi leader Singa Unaramlaba matung and Birenga Unakhre. Ex-Chief Minister Birengi audio tapping hearing July kunmathoi da chathanaba SC na matam lepkhre. Governor na National Highway Project Sing review tawkhre. BJP की नॉर्थ ईस्ट की इंचार्ज समित पत्रा इम्फाल दा थुंगलरे चुचाम्बुर दा कुकी की MLA सिंह जोमी लीडर सिंह उनरमलबा मतुंग एन बिरेनगा उनखरे चीफ मिनिस्टर एन बिरेना महाकी फमदगी रिजाइन तौख्रबा मतुंग स्टेट असिदा ओइरकलिबा राजनीति की तंग तादबा फिबम असिगा मरी लेनना नुमित निनी की खोंगचता बीजेपी की नॉर्थ ईस्ट की इंचार्ज सु ओइरिबा MP समित पत्र ngasi इम्फाल दा थुंगलरे महागदा इम्फाल दा हेक थुंगलबगा अखदबा हेलीकॉप्टर अमदा चुचाम्पुर दा चतुना कुकी MLA सिंह एक्स MLA सिंह अमसुंग जोमी लीडर सिंह उनखरे हारी प्रेसना फंगबा पाउगी सोर्स अमगी मतुंग इन्नदी ngasi ayuk anganba pung 9 minute kullom taba matamda BJP gi North East Incharge Samit Patra Imphal Airport thunglaki Samit Patra na airport thunglabaga BJP Manipur Pradesh ki General Secretary K Saratna luchingduna okhi Madugi matung Samit Patra na akhanaba helicopter amada Chuchampur tamna chakhi Chuchampur da thungbaga Samit Patra na haukiba chahi lisingani kulhumdoigi me ahumdagi hauna thokiba kanglop ki irang adugi hek nonganba me marida Imphal gi Rims Road ta miyamgi mob amadagi yamna thina soktuna matam sangna Delhi da layengduna handakta halakiba Thanlon Kendragi BJP gi MLA Wangjagin Walte ga unakhi Makhatana Chuchampur gi MLA LM Khutlai amasung Jomi Students Federation gi luchingba singa unakhi Miyamgi mob aduda tamthina sokpadagi MLA Walte hojik haugai kangkhatpa ngamdana wheelchair da famlaga leiribani Samit Patra na MLA Wangjagin Walte gi residence ta chatuna MLA asigi hojik oriba hakjangi phibam gi matangda hangkhibaga loinana MLA Wangjagin Walte amasung MLA LM Khutlai aniga closed door da lanai oina state asigi hojik oriba political scenario asigi matangda yamna kupna wari sanakhi Khongchad aduga mari lenana Jomi Student Federation gi maikedagisu Samit Patra da memorandum ama submit tawki Kuki Zo Council KZC amasung Zomi Council ZC gi luchingba singasu mifam chathaki Samit Patra gi khongchad adugi matang da paumi singna hangkiba amada mahaki khongchad asi unofficial ni haiba khaknatana atai comment ama tapikide Samit Patra gi Imphal khongchad asi state asida president rule thamkhraba matungda ihan hanbani Amaromda khongchad asi Samit Patra na chapchana phongdok trabasu haukiba April kumathoida MLA na Prime Minister Narendra Modi amasung Union Home Minister Amit Shah da aiba cherol pisinduna state asida popular government amasemnaba takshinkhiba aduga mari lenana oiba yai hari Prime Minister amasung Union Home Minister da pisinkiba memorandum aduda BJP gi MLA tara hundoi NPP gi MLA ahum NPF ki MLA ahum amasung independent MLA ani yauna punna MLA kunmathoina sahi tawkhibani loinana popular government amal lingnabagi memorandum adu Prime Minister Office amasung Ministry of Home Affairs ki office ta tongan na pisinki BJP gi North East Incharge Samit Patra Chuchampur dagi halaklaba matung BJP gi MLA singa unagani thengna phangba pawda Chuchampur dagi halakpaga Samit Patra na ex-CM N Birenga Unakhre hari Governor na National Highway Project Sing review tawkhre ngasi Raj Bhavan gi conference hall da Manipur gi Governor Ajay Kumar Bhallana chair lauduna state asida hauzi paikhaliba National Highway Project singi progress sing review tawkhre Meeting aduda National Highway and Infrastructure Development Corporation Limited NHIDCSOA gi Director MS Devalna State asigi tongan mamufam singda paikhaliba National Highway Project singi hauzik oriba phibamgi matangda akupa warol sing thamki Loinana thabak sing asi matam chana lusinaba honabada thengnariba khudong chadaba kayagi matangda su mehek singna khanganki
Mifam aduda governor gi maikaidagi mari leinaba officer singda thabaksing asi loishinaba honabada ayetpa apanba piraklibasing adugi waroshin puraktuna athubada national highway project sing adu loishinaba khanganki ngasigi meeting aduda Manipur Sarkar gi principal secretary works commissioner home secretary land resource chief engineer PWD DIG CRPF Amadi Ukhrul None Tamenglong Senapati Kangpokpi Churchampur Amasung Fairjol District Deputy Commissioner Singsu Sarukyaki Haidi Ex Chief Minister Birenga audio tapping hearing July Kunmathoida Chathanaba SC na matam lepkhre Manipur gi former Chief Minister Nongthombam Birenga Khonjel ni haiba leak oirakiba audio clip amaga mari lainana Kuki Organization for Human Rights Trust Comfort na Supreme Court Thagalakiba petition amagi hearing asi Apex Court asigi Chief Justice Sanjeev Khanana luchingba bench amada chathakibaga loinana mathangi hearing July kunmathoida lepkhre Hearing aduda center gi maikaidagi Solicitor General Tushar Mehatana haikibada cohort hariba group asi rookie group amani group asi kadai fawa credible oibage am haibasi hangba yaba uhangni haiki Madugi paukhum oina court ki maikaidagi petitioner asi kanano haina yengbagi mathau tade matang asida hena maru oiribadi aran asoi tawkhibra natraga tawkhidabra haibasini hearing asida aran asoi tawramba khudingmak court na kaidongaida kangkhatpa tawroi ngasi government ki mahut sinduna Solicitor General gi maikaidagi leak oikhiba audio clip adugi forensic report seal tawraga court na langkhatkibani report adu examination tawrabasu maduda kari yaudibage haibadudi court ki maikaidagi phangdokhide adum oinamak Solicitor General da mari leinaba officer singa wari shananaba court khanganki makhatana court forensic science laboratory gi anoba report ama langkhatnaba su khanganki court asinna case asigi mathangi hearing lakliba July kunmathoi dagi chathaba haunaba khanganki baga loinana hanigi Chief Minister Nongthombam Birenga mathakta investigation makhatana chathanaba su khanganki Supreme Court ki maikaidagi makhatana phongdokhibada Manipur da hauzik president rule leiribanina masida makhatana thizinbada problem amata leite panba yabadi haukiba February thada chathakiba hearing aduda Supreme Court ki maikaidagi tape record asigi matangda Central Forensic Science Laboratory ki report pikhalaknaba Solicitor General da khangankibani adubu petitioner ki counsel advocate Prasant Bhushan gi maikaidagi bench aduda private forensic laboratory na audio tape adugi matangda pirakhiba certificate adu authentic oi haina phongdokhibani Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Nungainadaba kaya thadoknaduna amata oina punsinduna lengak ama seminasi haina Rameshona phongdorakli BJP ge MLA marakta group khaidoknaduna punsinba ngamdaba asi laibak thibani Manipur miyam gi awabasi uduna magi oina nungainadaba kaya thadoknaduna amata oina punsinduna lengak ama seminasi haina Kairau Assembly Constituency gi MLA Laurembam Rameshona phongdokhre Wafam asing asi kyamgai gi tongan ba lekai ahumda maira sang ahum sangabagi thoram amada phongdokhibani mahakna makha taraduna state asida hauzik leiriba president rule asi tha ahum hena thambigi wafam leibana atuba matamda popular government ama semlak kadra habigi thazabale adubu laibak thibadi state asigi BJP gi MLA sing asina group khaidoktuna punsinaba yadana leiba asina sarkar ama semba ngamdabani Manipur miyam gi awabasi uduna magi nungainadaba kaya thadoknaduna tungi amadi Manipur gi khanduna amato ina punsinduna miyam gi oibalengak ama seminasi haiki amadi handak ikui kuidringai mamangda MLA kulhumdoi lebagi manungda kunma thoina khudek piduna Union Home Minister amadi Prime Minister Narendra Modi da pisin khibat lekhre MLA taret amasu wari sanari Karigumba center na government ama semlak taba tarabasu chaliba me tha asigi manungda state asigi governor da claim taunaba hingnun thil naidana same sari haikibaga loinana kyamgai khulgi akoibada semgatlakadaba lambi thong amadi chakhat thorangi wafam kayasu phongdoki Amaromda Peace and Integrity Committee kyamgai pikki ko convener chinga kham megachandra na haikibada commissioner gi Pahalgam gi terror attack ki matung inna lengakna Pakistan amadi Bangladesh ki khandoktuna takthok khinabagi paikhalakliba khongthang asida Manipur da terror attack chathariba illegal immigrants sing asibusu yauna takthok piyu haiba wafam su thangki
Nupina chahi 19 nupana chahi 18 sudringaida luhonglamba thoklabadi nupa nupi khakta natana mama mapa amadi luhongbada yauriba miyoising aingi cherak phangani haina ADM location phangdorakli Lebak asida lairiba nupina chahi 19 aduga nupana chahi 18 sudringaida luhongba haibasi logi wangmadani Karigumba luhonglamba thoklabadi nupa amadi nupi adu khakta natana mama mapa amadi luhongba aduda saruk yariba khudimak logi matung ina chairak phangpham thoi haina Thoubal district ki ADM oina Thaupuriba location phangdokhre Wafam asi lebak asida chahi sudana angang oina luhongbagi chanabi muthatnaba chatharakpa campaign gi saruk ama oina district administration Thoubal amadi District Child Protection Unit Thoubal anina khutsamnaraga sinduna ngasi nongmagi oiba training cum awareness program ama Thoubal DC ki complex ta leiba election counting hall da pangthokhibaga thoramda mahakna phudokibani ngasi pangthokiba training cum awareness program aduda Manipur Commission for Child Rights ki legal advisor advocate Tiam Raskesor The Protection of Child Marriage Act 2006 ki matangda research person oina wangangki Thoram aduga mari lenana Thoubal district ki ADM Lokesar Brahmachari mayumna makhatana phondokibada lebak asida chahi sudriba angangsing luhongba muthatnabagi Pandamda Central Lenga ki pautak matung ina Val Viva Mutta Bharat campaign asigi saruk ama oina ngasi program asi pangthokpani Angang oina luhongbagi chanabi asi thingbada lebak asigi amadi district asigi mipung khudimak tangai fadana the Prohibition of Child Marriage Act 2006 asi khangma thautai Nupina chahi 19 aduga nupana chahi 18 shudringaida luhongba haibasi logi wangmadani Karigumba luhonglamba thoklabadi nupa amadi nupi khakta natana mama mapa amadi luhongba aduda saruk yariba khudimak logi matung ina chairak phangpham thoi haiki Karigumba angang oina luhongba thoklabadi Child Helpline number 1098 amadi Police Helpline number 112 da tawbiraga pawpibiyo haina miyamda appeal tawki Ngasi pangthokiba training cum awareness program aduda Manipur Police Department Block Development Office Municipality District Child Protection Unit Thoubal na chingba office singi staff singsu sarukyaki Imphal Jiri lambida landslide thokre Ngasi ayuk pung mga rom taba matamda National Highway 37 Imphal Jiri bam lambi paringi Sinam Village da landslide thokre hari Pao asina hai mafam aduda chingdagi nungjaw sing amadi lebak sing kintharaktuna lambi da tasenki loinana chawna lambi thatuna laikhibadagi gari amata chachok chasen tawba yadana laikhi landslide thokle haibagi pau phangbadagi NHIDCL gi official amadi sinmi sing loinana lambi sengdokna ba machine sing puraktuna lambi thingduna leiriba nung amadi lebak sing lokthopagi thabak chathaki ngasi ayuk pung 12 henba phawba lambi sang sengbagi thabak chathaki Masigi matungda lambi sengdokpa loiduna nakal animakta panduna leiramba gari sing adu mahausagum chatok chasen tawba yahanki hairi Operation da Khutlai kaya Fagatkhre Ngarang Security Force ki kangbuna Bisnupur District amadi Chuchampur District anigi lonaba Loktak Police Station gi manung chana leiba Samu Chep Lok Nala area da search operation chathaba matamda lochinduna thamlamba Khutlai kaya fagatpangamle hari Fagalaba Khutlai sing adudi magazine aniga konana SLR ani SBBL gun ama improvised mortar ani 36 HE hand grenade mari magazine aniga lonana countrymet 9mm pistol ani 7.62 mm SLR gi live round manga .303 gi live round ama 12 bore live cartridge kuntra 7.62 mm SLR gi empty case kuntra mathoi .303 gi empty case taruk 5.56 mm insas empty case kunithoi 12 bore empty cartridge turret explosive cell local met mari mortar cell local met ani tear smoke cell normal ama tear smoke grenade ama stun cell normal ama BP helmet ani phone broken ama fagatpangam ki hari Sakhangdaba singna imung amadagi sel amadi sana hurankhre Tha asigi ahumda Imphal West District ki Patchoi Police Station na konba Langjing CRPF camp maningda leba Khomdram Somen koba mioi asigi imungdagi yamlaba sana amasung sel oina lupa lak anirom sakhangdaba singna hurankhre hari
Yumbu oiriba khomdram somen gi loina bi khomdram ombi banubati na phongdoropagi matung inadi haukiba me ahumda mahaki machegi yumda birthday ama yawba chatpadagi machena ahing lekro haina lekhi mathang me marigi mayumda halakpada imungi mingsel kaiduna leramba thengnaki imungda khenba upugi thong hangdoktuna firol makhada thamba upuda yawba sana amadi sel leramkhide hari mahakna makhatana yengba matamda yumgi maning thangbada leriba ventilator thugaiduna kaiduna leramkhi huranba sing aduna ventilator thugaiduna imungda changlaklaga sana amasung sel oina lupa lakh anirom huranduna pukhre makhoina huran kiba aduda CCTV gi driver memory su yawkhre hari mahakna makhatana phongdokhibada mapuroiba khomdram somensu anisuba Manipur Rifles ta thabak tawbadagi yumda leite icha anisu lairik tambagi mapanda laikhibana matam ayambada mathanta lei masigi khudong chaba loduna sakhangdaba sing aduna sana amadi sal sing adu huran khibani haina su phongdokhi tongan ma maphamdagi lalhoba ahum fare Security Force na lokhalakpa cheksin thaurangi saruk ama oina haukiba pung nifunipan gi manungda lamdam asigi tongan ba lalhaulup singi lanmi kaya fagale hari Police ki pau asina hai ngarang mayang Imphal Bengal gi area dagi KCP PWG gi lanmi ama Sorepa gi lanmi ama fagatki Faraba KCP PWG gi lanmi adugi maming Longjam Biso Chandra Maitai Alice Bungo chahi kontra nipan kawi laikai adumakta dagini aduga Sorepagi lanmi aduna mayang Imphal thana awang laikai digi Chirom Rosan Maitai Alice Thomas chahi kontra taret kawi makhoi anidigi mobile phone anisu Fagatkhre hari Police ki pau asina makha taribadi tha asgi ahumdasu KCP apunbagi lanmi ama Khutlai ga konana Yairipok Laimanai area dagi fakhi Faraba miyoi aduna Thobal Wangkhem amang laikai dagi Laren Lakpam Dinesh Chandra chahi kontra kawi mangondagi 9mm pistol ama maru manga yawba magazine ama mobile phone ama wallet ama pan card ama driving license ama Aadhaar card ama ATM card ama voter ID card ama Fagatkhre hari Hanagi Chief Minister N Birenga luchingba lengak amuk hana thambinaba aiba cherol thakre Manipur gi Chief Minister oiramba nongthambam Birenga CM pham thadokraba matung luchingba ama khanba ngamdabana maram oiraga president rule thamliba lokthoklaga amuk hana nongthambam Birenga luchingba lengak ama thamdaba Manipur Naga Area Development Committee na Union Home Minister Amit Sada aiba cherol thakre Committee asigi President M Ningpam amasung General Secretary D Kamai anina khudiyek piduna pisinkiba cherola dugi matung inna Manipur da hauzik tholiba irang asigi khudong chaba lauraga nongthambam Birenga luching kibat lengak aduda yawba elected politician kharana mahakpu chingthanaba honaki lengak manungda charangnaba thoktuna mahakpu resign tawnanaba demand tawki madugi matung inna nongthambam Birenga Manipur miyamgi damak yaifanaba mahaki pham thadokhi adum oinamak minister MLA singi marakta luchingba ama puthokpa ngamkhidabana Manipurda president rule thamlakhibani Naga Phurukki MLA minister amadi miyamna Manipurgi hauzik oiriba phibam asida nongthambam Birenbu sawgatli hareduna mahak natana Manipur miyamgi luchingbinaba amata leite ngasi maksu BJP gi MLA singi marakta khaibum tanaduna chief minister oiningba kaya ama yauri masina lamdam asigi phibam hena sokchilakani maram aduna Manipurdagi PR loktholaka nungthambam Birenbu Manipur miyamgi khalaga amuk hana chief minister ohenbiyu haina cherol aduda pali panba yai mamang thage aroiba chayolda state asida BJP amadi chaminariba party singyauna MLA kunma thoina khudek piduna lengak ama semnabagi damakta Bharat ki Prime Minister Narendra Modi amadi Union Home Minister Amit Sada Wangjing Tenthagi MLA Paunam Brozen na luchingba team amana Delhi da chatuna MLA kunma thoigi khudek yawba cherol oin ama Prime Minister amadi Home Minister da pisin kibasu laikhrabani Hariba cherol aduda Wangjing Tenthagi MLA Paunam Brozen Uripo Kendragi KH Ragumni Thangagi T Robindro Hanglamgi Dr. Y Radeshyam Jiribamgi Asaf Uddin Tamenglonggi Jamhenglong Pangmei Hairoki TH Radeshyam Kaisamthonggi S Nisikan Lamsangi S Razen Wangoigi KH Loken Karongi J Komusha Khetrigaugi Sheikh Nur Hassan Mayang Imphal-gi K Rovindro Singzamai Y Khemchan Wangkhai-gi TH Arun Kumar Fungyar-gi K Laisio
Thangwaiban KH Jaikishan Nauria Pakhang Lakpagi SKB Maugi Losi Dikho Amadi Ukrul Ram Muivana Prime Minister Amadi Home Minister da Aiba Charol Pisinduna Apam Khudima Khangan Krabanina Atubu Matamgi Manungda Anoba Luchingba Amak Khanbaga Loinana Manipuri Governor Ajay Kumar Valada Lengak Semnaba Wapam Pukhalagani Haba Wapam Su Leribani Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibu Nungsibiduna like Amadi subscribe Tawbiduna subscriber Masing Hengat Hanbada Adom Sumating Pangbiyu Arubada Marueba Pau Amuk Hana Pizari BJP ke North East ke incharge Samit Patra Infalda Thunglare Chuchampurda Kuki ke MLA Singh Jomi leader Singa Unaramlaba Matung N Birenga Unakhre Ex-Chief Minister Birenga audio tapping hearing July Kunmathoi da Chathanaba SC na matam lepkhre Governor na National Highway Project Sing review tawkhre Matang asida Loyalam E-PAO na namitangi pau pibel lezare tabiri ba khudimak po amuka hana khurumjari